Ngasi May thagi tang ahum ingsok lising ani kun guhumdoi yai faraba yimsa kaisanamit asida Sangai Express ta fongliba maruiba pausing pathoktuna tahanjari. Illegal immigrant lising ahum identify tawre CM. Kanagumba kharana inchinbadagi thorokpani kokomi. Sunil Kumar RIMS ki director hapkhre. Mafam kayada thi humbagi thabak chathakre. Bidya Misiga mari leina mara leibasing Capital Punishment PU Lu. UNACO की Managing Director and Irabantana Nobel Laureate Muhamda UNESCO Nakre. Kumon Thorom Pangthokre, Purup Masal Unkatnariba Sigi Matangda Conference Pangthokre. Bisnupur District ki LADCS Hangdokre. Ngasidagi Sekmai Torel Khunungdagi Nung Lengoy Kotpathingkre. Leader haibasi miyamna khangadabani aihakna oiningle hairaga hekta oiba yaba nate MLA Loke. Qualify oiba RIMS ki Deputy Director ama nauna hapiyu Leipak kanmalu. Brown sugar konana fare mi tared positive oiki. State level yogasan pangthokre. Manipur gi apunbagi saktam amadi aikhoi masel gi marakta nungsi sanana himinariba asi kahendanaba hotnasi. Pau Sandok na Pizali. Illegal immigrant lising ahum identified tawre CM. Innerland permit chatnaraba Manipur state ta permit paidana lamdam asida ayon kay na sangsilagba mito illegal migrant sing yamna line na khangdok pangamba ILP system hena mapanggal kakhalanduna lamdam asigi indigenous jati furup asibu kannabagi damakta facial recognition system FRS amasung Facial Recognition System FRS amasung Camera Mounted Mobile Monitoring Vehicle launch tawkre. Ngasi Chief Minister gi Secretary ta FRS amasung Impal East amasung Impal West District gi sizinagadaba camera yawba mobile monitoring vehicle sing adu launch tawraduna Chief Minister N Birena hai India gi Prime Minister Narendra Modi gi meeting makhada Union Home Minister Amit Sahana Manipur gumba international border da leiba state asida illegal immigrants changlakpathingduna missing yamjakhidraba indigenous Manipur gi miyambu kannabagi damakta inner line permit system pirakhraba matungda masibu matau karamna ningthina implement tahongedagi haibada ahenba mityeng changbiduna facial recognition system asi hodok pirakpani. Manipur Police Department ki khuthangda Intelligence Networking State asida leiriba ILP gi counter sing Jiribam Mau Impal Airport amasung Morena singba kayada hangduktuna lakli masi hena effective oinaba modern technology oiba maongda Union Home Minister gi ayaba loduna maming chatlaba foreign gi farm singdagi loduna facial recognition system asi Manipurda install tawbani. Facial recognition system asi install tawnaba hotnarakpada trial torokpada Facial recognition system asi install tawnaba hotnarakpada trial torokpa chahi amarom surakle. Manipurda ILP system hek chatnaba hauba adwaidagi chatnarakpani. Home Department amasung company gi miyoi singna thawai yauna hotnabadagi mai pakna lamdam asida facial recognition system launch tawba ngamle. Facial recognition system trial da nahan Imphal International Airport tigi ayna yadaba permit paidaba miyoi ama fagatpa ngamki ngarangna Ima Market tigi permit paidaba miyoi amasu fagatpa ngamki. Chief Minister N Birena makhata na hai Manipurda inner line permit system gi matangda India manungdagi lagpa democratic tourist amasung India gi wangmada maruaina Bangladesh amasung Myanmar dagi lagpa illegal immigrant haina changlakliba mitop ani asi masak hangduknabagi thabak tawri. Manipurda maruaina Bangladesh amasung Myanmar dagi lagpa illegal immigrant sing sauraba chaitheng mayoknari. Nupi ama heroin gram 280 ga konana fare. Special Commando Unit Khabaisoi amasung Women Police Impal East ke apunba kangbuna April 13 nungthil pung mangarom tabada nupi ama heroin number 4 powder gram 280 ga konana Interstate Bus Terminus ISPT manaktagi fare. Heroin ga konana faraba nupi adugi maming Meningwon Horam kawi masagi sahi nefu ga manga mapuroiba Laisram thoiba kawi Thawal Babu Bazar Thawal District tagi ni haina
पुलिसꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ꯫ Barman Mahavir Medical College and Safdarjung Hospital, New Delhi ki Director Professor Forensic Medicine and Technology Guru Aribam Sunil Kumar Sarmabu Regional Institute of Medical Science RIMS Imphal gi Director oina hapkhre. Pure EV ki showroom hangdokre. Kanagumba kharana insinbadagi thorokpani kokomi. Churchanpurda mob violence thokiba yauna handak marag state asigi mafam kharada pamdaba thaong khara uba phanglibasi furupsing asigi marakta pau phaunaba watpa amadi lining laisongi khudong chaba lauraga kanagumba kharana political platform oina sizinaduna insinbadagi thorokpani haina kokomina lawi haikre. Imphal East konung mamangda leiba CCSK Committee of Civil Society Leipak ki office ta ngasi nungthal pangthokhiba paugi mifam amada wafam kokomi gi coordinator Jitendra Ningombana phongdokhibani mahakna hai Churchanpur yauna state asigi mafam kharada handak marak pamdaba thogoningdaba phibam khara uba phangniba asi yamna laibak thibani masi kokomina kanaguma miyoi kharana lining laison amadi political gi khudong saba lauraga insinduna thokhanbani haina lawi. Jitendra na makhatana hai state asigi reserve forest amadi protect forest singi umang wamang park sana kauthokliba asi kanglon kaina yum amadi khonsing chongthorakliba thingnaba Manipur laingaki thaongbu lana uhannaba honarakpa asi furup singi marakta atamna singnabani. Indian Forest Act 1948 ki matung ina Manipur da punna reserve forest kuntraga taruk aduga protected area kunginitoi lei. Adum oinamak hariba mafamsing asida faksanna encroachment tawduna amadi umang wamang kauthokduna ngasidi anauba khun kaya ama tasilakle. Masina maram oiraga Manipur gi environment ta chauna kaitharakduna climatic variation natraga climate change ki safusing state asigi mipum khudimakna phangli hainasu phongdoki. Ngasigi oinadi Sangai Express ta phongliba maruiba pausing pathokduna tahanjari. Hayengi pau tabinabgidamakta channel asibu subscribe tawbiramu, notification bell on tawbiyu.